Online Manipur YouTube channel swing bir ba mayam pum nong po am kahna taram nok seri han badam namaru iba paw am update thamjage mapur ebe laitrabi lanjenerak libi angang mangagi mama amana hai aikoi bu iram dam da refugee ohelle Churachandpur gi reserve khunau mitai lekai da hotel macha ama phamduna imung manung puduna samna hingjaram be mitai nupi amana thamoi sok na hai aikoi bu mifatta kuki singna isagi iram dam sida namduna refugee ohenbire wafam ase mitai lekai estegi lanjenar khibi mapuroi be laikhidraba matung da macha manga bu mi oinaba honara khibi tongbram memsa sahi yankhai ge mari na phongdora khibani mapuroi ba tongbram Ajit Kumar Saliba sahi asigi Mars ki aroiba sayolda laikhidabani mapuroiba laikhidraba sum macha mangagi damakta hotnaba yaba chok thaban naidana hotna rakhibani macha mangagi manungda macha nupi marina aduga macha nupa amani mahakna hai me ahumda Churachandpur nongmai paiduna rally chatringai gi mamangda kuki singna thingang phaida leiba mitai gi laisangda yungba salai taret ki phiran April 28 ta mai thadokhi Mathangi numit April 25 dana Churachandpur tuibongda leiba forest mai thaki mitai laisangi fijol mai tharamba adu mitai sanam hi lening chachaba kangbuna khamtheng no warauki me ahumda Churachandpur town manung da kuki sing nongmai pairaga rally chatpa mitai de onsinduna chaiba amasung phajadaba wahi se naba sing aduna karigumba khardi tholakpa yai haiduna Churachandpur da laikhiba mitai sing na khanaki Rally edu da saruk yakiba singna nung phawba pairaga chatki Churachandpur town da leiba mitai gi yum khara da phawba nung thajinduna akai atoi thokanki adubu nungthin gi pung mari ge makhairom tarakpada chapsana irang haurakpada gi aihak pikliba ichanupi aniga khangna chanaba kom phurup ki yum amada mayam chensin narakpada gi ekhoi bu thawai hingnaba gi damakta chensin ki ichanupi ahandi Hanadagi Delhi the hotel management tamduna lairakibani ichanupana Impal da laikibani aduga ichanupi ahum subana Bangalore da base nursing tamduna laibani numit tarakpada ngaingamdana mitai gi yum sing khala khalaga nongmai kapsinduna mai thaba horakibani phibam adudagi mitai sing police amadi Assam Rifles ki manak tamna sensin ki aikhoina imaicha ahumsu khangna chanaba kom phurup ki imung amada chenchinduna numidangi chak chadringaida Mike season aduna mitaibu sangjafam piramba imung sing awaba tagani haina laurukpadagi aikhoi imaicha ahum Churachandpur SP gi office tamna makhoi natin biraki mathangi numit me mari gi ayuk angan bapung mari lom tarakpada SP dagi office adum lairamba police sing adudagi nongmai loina laukhibadagi yamna tanik na leiba ukhi mafam aduda sangjafam laukiba mitai singsi chahum chamri rom oigani ayuk pung nipal lom tarakpada aikhoi bu Churachandpur dagi new secretary ta Assam Rifles na pubiduna amuk lehinki mafam aduda laibasu ki singna nung thajilakhi nauri amasung nongmai kapsilakpadagi security personnel sing na handuna kapki numit nini humni leibadu yamna wana lenki saksanaba pukham tengot laitebadagi che amadi plastic khaw khullaga chamthoktuna chaki chaka hawai ge punna thungjinbadu hainadaba mioi khardadi chadabadagi chara henki ka amada mioi kuntra rom ngari nambagum pulap laiki tanker da purakpa ising adusu manam nam thibaga loinana henpam gi ising oirabasu atopa pambai leitabana sidana bathakhlaki mafam aduda me nipan phawba leiramlaba matung me mapanda Assam Rifles na ikoibu moirang lamkhai tamna pubiki aduga Phubala High School da hangbo relief camp da me taraga taruk phawba leiramlaga mathangi numitta ichanupana lawpa laktuna lamboi khongnangkhong da leiba asan bayum amada imaicha punna changjafam lawduna leiraglibani hairi Thawai hingnaba lanjenar khibana setlichariba phiroldagi hena karigumba amata purakpa nangkhide isagi yum adusu mai thadoklaba matungda kuki singna excavator season aduna laite manana temthokre wafam asi Churachandpur lehobu imanabi komnupi amana hairakpani hairi mapanda basic nursing tamlebe ichanupi gi aroiba sahi ge sel lupa lising marfu tharu haibadagi hojik sel leitadun awaba mayuknari ichanupi haldi Delhi da hotel management tambadagi masana thoksaba sel na mahaki asangba phawbadi ko nazare hairakhibaga loinana athuba matamda lengang ni sagi hanagi yumpham aduda ningthijina ngakpi senbiduna laihan ba phangan biu haina phungduraki doga mathangi update na kangpokpi gi relief camp da minister namcha kibgena governor Anusia Uike Butaram na okre violence na waronsin prokloi laingak na ing tappa prokna ba hotna ribasida mateng pangpiu governor Me ahum dagi Manipur gi apun bangam khai thugairaga tonganba administration logani haibagi demand tawraduna yelhu purup mitai singda kuki militant singna
तमथीरब लान चथरपदगी लांजेनरक्लबसिंगना संगजफम लौदुना लेरक्लिब कांगपोक्पी डिस्ट्रिक्ट की लाइकोप चंफाई डाइट सेंटर दा हांगबो रिलीफ कैम्प दा इहान हानबो ओइना ngasi गवर्नर अनुइसा उकेना चटलुबदा तोंगान एडमिनिस्ट्रेशन की डिमांड फोंगना सौगलिबा मणिपुरी लेंगाक की टेक्सटाइल कॉमर्स एंड इंडस्ट्रीज मिनिस्टर नेप्सा किबगेना लुसिंगदुना डिस्ट्रिक्ट असगी ऑफिशियल सिंगना गवर्नर बु तरामना ओखरे कांगपोक्पी डिस्ट्रिक्ट डेप्यूटी कमिश्नर महेश चौधरी अमसुंग महाकी ऑफिशियल सिंगा लोइना तरामना ओखिबा रिलीफ कैम्प अदुदा संगजफम लौरखिबा इमुंग चामगा निफुगा निपान की लांजेनरक्पा मियोई चामगा कुनिपान की माइकैदा फोंदोरखिबा अवा अनागी पाउदुंगसिंग गवर्नर तमखी वकतसिंग अदु तारबा मतुंगदा गवर्नर मखोइगी दमक्ता पांग्याबा अंगांगबा मतेंग पुंगना पांगनी हाइबगी थाजबा पीखिबगा लोइना सेंटर अमसुंग स्टेट लाइंगाकना हौजिक ओइरिबा तंगतु लेतादबा फियम असि फुरुक मसेलगी मरक्ता वरुइसिन पुरकनाबा होटनरी हाइनासु फोंदोखी गवर्नर मखाताना फोंदोखिबदा वायलेंस ना वरुइसिन अमता पुरकपा यारोइ मरम असिना अखोइ पुंगनामंगना वायलेंस थादोक्तुना लाइंगाकना इंगतप्पा अमसुंग महौसागी पुंसि हंजिलहलंगनाबा होटनरग्लिबा असिदा मतेंग पांगबियु हाइखी मागना हाई सिक्योरिटी फोर्सिंग डिप्लॉय तौरे अमसुंग अखोइ लोबु खुत्ता पाइसिल्लेबा थबुक तौबगी मुहुत्ता मखोइदा मतेंग पांगदबनी मतम अदुदा मणिपुरी इंगतप्पा अमसुंग महौसागी फिबम हंजिलक्पा ngамगनी लांजेनरिबा मियोइसिंगी तमक्ता मतम खरगी ओइबा युमसिंग सागतले हाइबा युमसिंग अदुदा मखोइ लेहल्लगनी दोइना फिबम असि फगलक्पगा इरोइना मखोइ मसागी हानगी मफमसिंगदा लेहन्नबगी थबुक पाइखतकनी हाइना गवर्नरना फोंदोखी वीडियो सिंग बिबगी तमक्ता मयम पुमनंग पो अमुका हना थगतचरी अनौ अपडेट की तमक्ता ऑनलाइन मणिपुर यूट्यूब चैनल सु सब्सक्राइब तौबिरमु थैंक यू